पुनसिबना मेसेज हलक्तबदुदा लाइजसु अरोइबि थादना पाइरिबा फोनदो फमुंगदुदा तक तक सुजली अदुगा फुगगोलगा फमुंगदगी फनचुंग थरअगा धमजा खंगो कोरपुदुदा पुनसिबदो खंगप्रे खंगी ममाइदो फटले थोरगा किदोरगी लाइजसु याम साउनगा कौजबदो पुनसिबना ममाइ लेसिलकपदुदा हाइगे खनबा वाइगदो ओना तैना नोने हारि गुलिसी कदाइदगी लेरिनो हंगे तौबनी बेस्टिस कंपनी गिनी इमानब अमदगी कगलकपनी निमदो हना जाओ अदुगा स्पाइरुलिनादुना कोनो जाओ निमदुदी इसा याम वाथबनी नोंबदा अमदगी हेन्ना चाबा यादे अदो तुमैरोइद्रो तुमलनी असम फमुंगदा तुमसे पुनसिबना खुंगे तौरकपगा तंजादुदा पुनसिबगी फोन कॉल लाई पुनसिबसु फोनदुदा हाइफेद यंगलगा फुगहगोली अदुगा हेलो एनसी होय होय हयेंदो असी हारगा पुनसिबदो वारी साना साना कादगी थोख्री लाइजदी मिहुन काखलई फमुंगदुदा याम साउना काखली अदुगा मचिनदसु पेंदना सोली निंसी कायना पक्तबी मिफत्तबी हिंचाबी मांबीदो येरख्रपोनी दमजा ऐसे नंगु नुंसी हैबा वाहिसे आइगे चिंबालसिदगी थोरु यादिसे कैगिन ngamdaba yar chinna haiba ngamdrabanina Korean marolda wardogi makukse uru ngahangi sala Liza fondo yam thuna typing torga thazali opa kapagi emoji mu yausali sarangi opa sarangi punsibana message to sinamata tawdabada Liza handamukti mabungni nungsiri milu pirang ani to ihaunaraduna peri peri tapping tawi kwenchana opa jalji message to tharamaga Liza the phone op silaga mon makhada thamkraga makutu khumjilaga higi kappi asomda punsibaso phone wari sanaba loibaga Liza gi message mayam da paagi haidana WhatsApp chungjarapani adubu pabu womta thokri gyan khangumami gari maronu sibo amukta pukta zidrini पुनसिबदा स्क्रीनशॉट लौरगा अंजू की नंबर थाजलगा अंजूदा कॉल तवी हेलो दाचा कैदरगी इचन आई मेसेज समता थारकी कई हाइन उमते यंग होय थारो पुनसिबसु लाइजा के मेसेज तो अंजूदा थाजली अंजूसु लाइजा के मेसेज तो पारगा नुमी सरांगी ओपा हाइदी आई लव यू दादा हाइरिनी अंजू की वादो ताबदा पुनसिबदो खंगप्रे के खंगी मसादु इपा पखना हा पुनसिबदो तरंगमदा लैख्री अंजुना करी नो खरा हाई अदुगा फोन दो थमख्री पुनसिबदो मसादो हराउबदो लोरी अदुबु मा मचनुपीना हाइरकपा मोंगदो तौरगे खनख्री कादा प्रपप चंगली लाइजा दो तुमलगा लेरंबदुदा मचिन तपना सोई येना मचा लाइजा को असी हारगा पुनसिबसो मागी फमुंगदुदा तुमथै अहिंदा लाइजा दो मेकअप सिंगली पुनसिबदा खंगिंगिली पुनसिबदा निंगाइदना तुमलगा लेरंबदोबदा मी फता मी होतपा नंगना तते याम तुमनिंगो नट्रो खंगिना एंगोंदगा होबो सादन लाइजदो फमुंगदगी तमना होगले अदुगा पुनसिबा तादनवा मवोंगदा खुनिंगदो कांगदना तमना चलगा थोंजिन मयादा लेरिबा स्विच तो मकोल हवंदना तमना मुथलगा मकुतना मजिन मेलगा किकिनुई फमुंग थारिबा तोमदा याम तमना चंगसिलागा पुनसिबगी फमांगदुदा लेपगा याम पाखतपगा सारगा धमजाओ पुनसिबसु लाइजागी खुगोगदुदा खंगप्रे खंगी अफिंग अपाइगम पुखोगली अदुगा फमुंगदगी जोंथरगा किदोरगे मी मई मुली सुद्रो मी किसे धमजा नंग याम खंगसिनाद्रदि अइने ओ खोंगना कपकनिको पुनसिबदो वामता हाइदी लाइजना कोलिबा मकुतुसु थादो यादी तमना फमथरगा मकुतुना फमुंगदा कोइमा मारगा फोनदो टॉर्च कापगा तमना होगली लाइजसु पुनसिबाबु कोलिबदो थादोक्ते योंगना युबी कोनबुगुम कोलगा लै पुनसिबदो याम तमना थादोसे लाइजदो कोलिबदो थादोक्तबी ममाइदो फनी खली अदुदी अई फमुंगदा तुंगद्रा लाइजा कोलिबदो खंगता थादोई
ꯑꯗꯨꯒ ꯐꯃꯨꯡꯗꯨꯗ ꯐꯠꯂꯪ ꯆꯣꯡꯈꯠꯂꯤ ꯑꯗꯨꯒ ꯐꯃꯨꯡ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯇꯨꯝꯃꯤ ꯄꯨꯟꯁꯤꯕꯁꯨ ꯇꯞꯅ ꯀꯥꯈꯠꯂꯒ ꯐꯃꯥꯡ ꯃꯆꯤꯟ ꯅꯛꯅ ꯇꯨꯝꯊꯔꯒ ꯃꯃꯥꯏꯗ ꯑꯣꯟꯊꯣꯛꯂꯒ ꯇꯨꯝꯃꯤ ꯂꯥꯏꯖꯗꯣ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ ꯃꯆꯤꯟꯒꯗꯣ ꯄꯣꯝꯊꯣꯛꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯩꯅꯣ ꯃꯥꯒꯤ ꯃꯇꯧꯁꯤꯕꯣ ꯍꯣ ꯉꯥꯎꯊꯤ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯎꯔꯥꯎ ꯊꯔꯥꯎ ꯌꯥꯝ ꯇꯧꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯦꯝꯕꯒ ꯁꯥꯗꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯌꯦꯡꯗꯕꯒ ꯁꯥꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯇ꯭ꯔꯁꯨ ꯏꯊꯟ ꯇꯨꯝꯕꯗꯤ ꯀꯤꯖꯩ ꯁꯤꯗ ꯇꯨꯝꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯃꯁꯤꯕꯨ ꯑꯩꯅ ꯇꯨꯝꯈ꯭ꯔꯒ ꯂꯣꯟ ꯍꯥꯎꯒꯠꯂꯒ ꯆꯠꯈꯤꯗꯣꯏꯖꯥꯠꯂꯣ ꯃꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯐꯨꯔꯤꯠ ꯃꯆꯤꯁꯤꯗ ꯄꯥꯏꯔꯒ ꯌꯥꯜꯍꯧꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯣ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯄꯨꯟꯁꯤꯕꯒꯤ ꯐꯨꯔꯤꯠ ꯃꯆꯤꯗꯨꯗ ꯇꯞꯅ ꯄꯥꯏꯔꯛꯏ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯅ ꯐꯨꯔꯤꯠ ꯃꯆꯤꯗ ꯄꯥꯏꯔꯤꯕꯗꯣ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯗ꯭ꯔꯤ ꯄꯨꯟꯁꯤꯕꯗꯤ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯕꯒꯤ ꯃꯤꯠ ꯁꯤꯡꯂꯛꯄ ꯑꯣꯏꯕꯅꯤꯅ ꯑꯃꯨꯛ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯤ ꯐꯅ ꯀꯨꯏꯅ ꯂꯩꯔ ꯃꯇꯨꯡ ꯂꯥꯏꯖ ꯇꯨꯝꯂꯝꯂꯅꯤ ꯈꯟꯗꯨꯅ ꯃꯃꯥꯏꯗꯣ ꯇꯞꯅ ꯂꯩꯊꯣꯛꯏ ꯑꯗꯨꯒ ꯂꯥꯏꯖꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕꯗꯣ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯒ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯤꯗꯨꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯄꯦꯟꯅ ꯌꯦꯡꯕ ꯐꯪꯍꯟꯕꯤꯌꯨꯀꯣ ꯉꯥ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯆꯥꯛꯀꯧꯕ ꯃꯌꯥ ꯑꯣꯏꯕꯅ ꯂꯥꯏꯖꯁꯨ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯌꯥꯅꯕ ꯅꯨꯄꯤ ꯃꯌꯨꯝꯂꯣꯝꯒꯤ ꯃꯤ ꯂꯥꯛꯀꯗꯕꯗꯣ ꯅꯣꯡꯉꯥꯟꯕꯒꯤꯗꯨꯗ ꯂꯥꯛꯏ ꯃꯐꯝꯒꯤ ꯂꯥꯛꯀꯗꯕ ꯑꯣꯏꯕꯅ ꯂꯥꯏꯖꯒ ꯑꯟꯖꯨꯒꯁꯨ ꯀꯣꯂꯦꯖ ꯆꯠꯇ꯭ꯔꯤ ꯃꯌꯥꯝ ꯆꯥꯛꯈꯨꯝꯗꯨꯗ ꯆꯥꯛ ꯊꯣꯡꯕ ꯂꯥꯛꯅꯔꯤ ꯑꯁꯣꯝ ꯀꯥꯗꯁꯨ ꯄꯨꯟꯁꯤꯕꯗꯣ ꯊꯕꯛ ꯆꯠꯅꯕ ꯐꯤꯔꯣꯜ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤꯉꯩ ꯅꯤꯁꯤꯗꯣ ꯃꯣꯏꯒꯤ ꯀꯥꯗ ꯄꯨꯟꯁꯤꯕꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯏꯕꯥꯏ ꯏꯕꯥꯏ ꯄꯨꯟꯁꯤꯕꯁꯨ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯏ ꯅꯤꯁꯤꯀꯥꯟꯇꯗꯣ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯍꯩꯃꯥ ꯑꯕꯨꯡꯉꯣ ꯅꯪꯗꯤ ꯀꯅꯥꯒ ꯂꯥꯛꯏꯅꯣ ꯅꯤꯁꯤꯗ ꯄꯨꯟꯁꯤꯕꯅ ꯑꯕꯨꯡꯉꯣ ꯀꯧꯔꯛꯄꯗꯨꯗ ꯍꯦꯔꯥ ꯏꯕꯥꯏ ꯅꯤꯁꯤ ꯑꯗꯨꯝ ꯀꯧꯔꯛꯑꯣ ꯏꯕꯥꯏꯅ ꯑꯕꯨꯡꯉꯣ ꯀꯧꯔꯛꯄꯗꯨꯗꯤ ꯕꯤꯠꯀ ꯂꯩꯇꯦꯗ ꯑꯩ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯔꯁꯤꯕꯨ ꯑꯕꯨꯡꯉꯣꯒ ꯍꯥꯏ ꯄꯨꯟꯁꯤꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯤꯁꯤꯒꯤ ꯈꯨꯗꯥꯡꯗꯣ ꯄꯥꯏꯔꯒ ꯄꯨꯁꯤꯜꯂꯛꯑꯒ ꯁꯣꯐꯥꯗꯨꯗ ꯐꯝꯃꯤꯅꯤ ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯡꯁꯦ ꯐꯖꯅ ꯈꯪꯗꯕ ꯅꯣꯏ ꯅꯆꯦꯅ ꯑꯕꯨꯡꯉꯣ ꯀꯧꯕꯗꯨꯗ ꯁꯨꯝ ꯀꯧꯔꯤꯅꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯕ ꯍꯦꯛ ꯂꯨꯍꯣꯡꯕꯗꯒꯤ ꯅꯣꯡꯃꯇ ꯂꯥꯛꯀꯦꯗꯤ ꯈꯟꯗ꯭ꯔꯒ ꯄꯨꯟꯁꯤꯕꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ ꯃꯁꯤꯃꯁꯨ ꯌꯦꯅꯥꯎꯒꯤ ꯍꯨꯠ ꯑꯣꯟꯊꯕꯅꯤꯅ ꯃꯆꯤꯟꯁꯤ ꯆꯞ ꯃꯥꯟꯅꯅꯤ ꯄꯨꯟꯁꯤꯕꯗꯣ ꯅꯤꯁꯤꯒꯤ ꯃꯀꯣꯛꯇꯨꯗ ꯅꯥꯟꯊꯕꯤꯔꯤ ꯂꯥꯛꯇꯣꯏꯅꯤ ꯅꯣꯏ ꯆꯦꯒꯤ ꯁꯨꯇꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯛꯇꯣꯏꯅꯤ ꯍꯣꯏꯕ ꯈꯔ ꯂꯥꯛꯑꯣꯕ ꯑꯩꯈꯣꯏ ꯆꯦꯆꯧꯕꯤ ꯍꯣꯏꯗꯤ ꯏꯕꯥꯏꯒ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯅꯤꯁꯤꯗꯣ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯑꯗꯨ ꯏꯕꯥꯏ ꯑꯩꯈꯣꯏ ꯂꯥꯏꯖꯨꯀꯣ ꯀꯣꯔꯤꯌꯟ ꯑꯉꯥꯎꯕꯤꯁꯤ ꯍꯧꯖꯤꯛꯀꯥꯟ ꯀꯦ ꯗ꯭ꯔꯃꯥꯒ ꯌꯦꯡꯗ꯭ꯔꯕꯣ ꯈꯔ ꯐꯔꯕꯣ ꯌꯨꯝꯗꯗꯤ ꯌꯥꯝ ꯌꯦꯡꯕꯅꯤ ꯄꯨꯟꯁꯤꯕꯗꯣ ꯉꯛꯅ ꯀꯅꯥꯅꯣ ꯀꯣꯔꯤꯌꯟ ꯑꯉꯥꯎꯕꯤꯗꯤ ꯅꯤꯁꯤꯗꯣ ꯂꯥꯏꯖ ꯇꯥꯈꯤꯅꯤꯁꯨ ꯄꯥꯈꯠꯂꯤ ꯃꯥꯜꯂꯤ ꯈꯣꯟꯖꯦꯜꯗꯣ ꯇꯞꯂꯞꯅ ꯍꯣ ꯑꯩꯈꯣꯏ ꯆꯦꯝꯆꯥꯁꯤ ꯀꯣꯔꯤꯌꯟ ꯑꯉꯥꯎꯕꯤꯁꯨ ꯀꯧꯕꯅꯤ ꯑꯣꯟꯊꯣꯛꯄ ꯃꯤꯡꯅꯤꯅꯦ ꯃꯥꯒꯤ ꯃꯤꯡꯁꯦ ꯇꯟꯖꯥꯗꯨꯗ ꯂꯥꯏꯖꯅ ꯃꯥꯡ ꯊꯥꯔꯒ ꯃꯌꯨꯝꯗ ꯃꯔꯤ ꯆꯪꯏ ꯅꯤꯁꯤꯒ ꯄꯨꯟꯁꯤꯕꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯣꯛꯂꯒ ꯂꯩꯔꯝꯕꯗꯨꯕꯗ ꯂꯥꯏꯖꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯑꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯅꯤꯁꯤꯗꯨ ꯅꯣꯛꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯀꯩꯅꯣꯍꯦ ꯃꯤ ꯏꯕꯥꯏꯒ ꯁꯨꯝ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨꯕꯨ ꯊꯕꯥ ꯆꯪꯂꯛꯄ ꯎꯕꯗ ꯄꯨꯟꯁꯤꯕꯁꯨ ꯐꯝꯂꯝꯕꯗꯣ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯏꯃꯥ ꯀꯅꯥ ꯂꯥꯛꯏꯅꯣ ꯑꯩꯈꯣꯏ ꯈꯛꯇ ꯂꯥꯛꯑꯦꯗ ꯃꯤ ꯑꯇꯩ ꯍꯧꯔꯨꯗ꯭ꯔꯤ ꯑꯣ ꯑꯉꯥꯡ ꯑꯩꯈꯣই ꯆꯥꯛ ꯂꯣꯏꯈ꯭ꯔꯕꯣ ꯂꯥꯏꯖꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯂꯣꯏꯗꯣꯔꯕꯅꯦ ꯗꯥꯝꯆꯥ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯂꯤꯅꯥꯒ ꯊꯕꯥꯒꯗꯣ ꯈꯪꯌꯦꯡ ꯌꯦꯡꯅꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯇꯟꯖꯥꯗꯨꯗ ꯅꯤꯟꯁꯤꯁꯨ ꯇꯞ ꯇꯥꯅ ꯀꯦꯊꯔꯒ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗ ꯇꯧꯔꯒꯦ ꯃꯇꯥꯒꯨꯝ ꯃꯌꯥꯝ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯉꯛꯏ ꯗꯥ ꯄꯨꯟꯁꯤꯕ ꯑꯩ ꯂꯣꯏꯔꯦ ꯆꯠꯂꯁꯤꯔꯥ ꯃꯌꯥꯝꯗꯣ ꯃꯃꯥꯏꯗꯣ ꯐꯠ ꯂꯩꯊꯣꯛꯑꯒ ꯅꯤꯟꯁꯤꯗ ꯌꯦꯡꯂꯛꯏ ꯂꯥꯏꯖꯗꯣ ꯅꯤꯟꯁꯤꯒꯤ ꯀꯨꯀꯦꯗꯨ ꯎꯕꯗ ꯌꯥꯝ ꯊꯨꯅ ꯄꯨꯟꯁꯤꯕꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯄꯨꯟꯁꯤꯕꯁꯨ ꯅꯤꯟꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯑꯩꯁꯨ ꯂꯣꯏꯔꯦ ꯊꯣꯔꯛꯑꯒꯦ ꯅꯪ ꯒꯥꯔꯤꯗ ꯀꯥꯈꯠꯂꯝꯃꯣ ꯍꯣꯏ ꯅꯤꯟꯁꯤꯗꯣ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯊꯕꯥ ꯈꯣꯏꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯗ ꯍꯥꯏꯐꯦꯠ ꯃꯤꯆꯤꯅ
ꯊꯕꯥꯗꯣ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ ꯍꯩꯃꯥ ꯅꯥꯎꯕꯤ ꯑꯕꯨꯡꯉꯣꯁꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯈꯣꯠꯄ ꯑꯝꯇ ꯌꯦꯡꯁꯤꯟꯕꯤꯔꯣꯗꯅ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯗꯣ ꯌꯥꯝ ꯊꯨꯅ ꯃꯈꯥꯗ ꯀꯨꯝꯂꯛꯏ ꯆꯥꯛꯈꯨꯝꯗ ꯍꯥꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯄꯨꯟꯁꯤꯕꯗꯣ ꯆꯥꯛꯈꯨꯝꯗ ꯂꯩꯕ ꯎꯗꯕꯗꯨꯗ ꯍꯥꯊꯨ ꯍꯥꯊꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯂꯥꯏꯖꯅ ꯃꯥꯡꯒꯣꯜ ꯌꯧꯁꯤꯜꯂꯛꯄꯒ ꯄꯨꯟꯁꯤꯕꯗꯤ ꯒꯥꯔꯤ ꯀꯥꯈꯠꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯄꯨꯟꯁꯤꯕꯕꯨ ꯀꯧꯖꯔꯛꯏ ꯙꯝꯆꯥ ꯄꯨꯟꯁꯤꯕꯁꯨ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯀꯩ ꯍꯥꯏꯒꯦ ꯂꯥꯏꯖꯗ ꯇꯐꯤꯡ ꯇꯐꯤꯡ ꯆꯦꯟꯁꯤꯜꯂꯒ ꯒꯥꯔꯤ ꯃꯅꯥꯛꯇꯨꯗ ꯆꯞꯂꯤꯕꯤ ꯆꯥꯛꯇꯤ ꯙꯝꯆꯥ ꯆꯥꯔꯣꯏꯒꯦ ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯂꯥꯏꯖꯗ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩ ꯄꯨꯟꯁꯤꯕꯁꯨ ꯇꯣꯃꯥꯜꯗ ꯑꯣꯟꯁꯤꯜꯂꯛꯏ ꯇꯥ ꯇꯣꯃꯥꯜ ꯆꯠꯂꯁꯤ ꯅꯦꯟꯁꯤꯁꯨ ꯂꯥꯏꯖꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯉꯒ ꯏꯅꯝꯃ ꯆꯠꯂꯨꯈꯤꯒꯦꯀꯣ ꯂꯥꯏꯖꯗ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯉꯛ ꯅꯣꯝꯂꯛꯏ ꯄꯨꯟꯁꯤꯕꯣꯏꯒꯤ ꯒꯥꯔꯤꯗꯣ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯃꯃꯤꯠꯇ ꯃꯄꯤꯔꯥ ꯆꯦꯜꯂꯒ ꯃꯃꯥꯏꯗꯣ ꯅꯣꯟꯊꯔꯞ ꯇꯧꯔꯒ ꯂꯦꯞꯄꯒ ꯂꯩꯍꯧꯏ ꯄꯨꯟꯁꯤꯕꯁꯨ ꯁꯥꯏꯠ ꯃꯤꯔꯔꯗꯒꯤ ꯂꯥꯏꯖꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯄꯒ ꯂꯩꯍꯧꯕꯗꯨ ꯌꯦꯡꯂꯒ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯍꯥꯟꯅꯒꯨꯝ ꯂꯥꯏꯖꯗ ꯅꯛꯁꯤꯟꯈꯤꯗ꯭ꯔꯦ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯄꯨꯟꯁꯤꯕꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜꯗꯣ ꯅꯨꯖꯥ ꯑꯣꯏꯕ ꯃꯕꯣꯛꯇ ꯑꯣꯏꯕꯅ ꯍꯦꯛ ꯍꯥꯏꯖꯕꯁꯨ ꯉꯝꯖꯗꯦ ꯉꯁꯤꯗꯤ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯗ ꯄꯨꯟꯁꯤꯕꯅ ꯃꯉꯣꯟꯗ ꯀꯌꯥ ꯑꯣꯟꯁꯤꯟꯕꯤꯗꯕꯗꯨꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯆꯔꯤꯕꯅꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯃꯥ ꯆꯥꯛꯀꯧꯕ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯔꯥꯎꯖꯕ ꯀꯩꯁꯨ ꯄꯣꯛꯂꯨꯗ꯭ꯔꯤ ꯃꯈꯥꯗ ꯔꯤꯇꯥꯒ ꯊꯕꯛ ꯈꯔ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯔꯝꯂꯒ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯨꯝꯂꯤꯕ ꯄꯨꯟꯁꯤꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯕꯥꯠꯔꯨꯝꯗ ꯇꯐꯤꯡ ꯇꯐꯤꯡ ꯆꯦꯟꯁꯤꯟꯈꯤ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗꯁꯨ ꯂꯥꯏꯖꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯪꯀꯞꯇ ꯀꯞꯄꯤ ꯉꯥꯛ ꯀꯞꯂꯕ ꯃꯇꯨꯡ ꯂꯨꯖꯕ ꯂꯣꯏꯔꯒ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯄꯗ ꯄꯨꯟꯁꯤꯕꯗꯣ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯄꯨꯟꯁꯤꯕ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯖꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯃꯃꯤꯠꯇꯣ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯒ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯄꯨꯝꯄꯣꯝ ꯄꯣꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯣꯏꯕ ꯃꯥꯒꯤ ꯊꯃꯣꯏꯗꯨꯁꯨ ꯈꯪꯁꯣꯟ ꯁꯣꯟꯊꯈ꯭ꯔꯤ ꯋꯥ ꯑꯝꯇ ꯍꯥꯏꯗꯅ ꯊꯣꯡꯖꯤꯟꯗꯨꯗ ꯀꯥꯟꯁꯤꯜꯂꯛꯏ ꯂꯥꯏꯖꯁꯨ ꯃꯅꯤꯡ ꯈꯤꯇꯪ ꯍꯜꯂꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯆꯥꯒꯗꯧꯕꯒꯨꯝ ꯌꯦꯡꯂꯒ ꯀꯩꯗꯧꯔꯦ ꯅꯨꯃꯤꯠ ꯄꯣꯝꯃꯤꯗꯣ ꯀꯩꯒꯤꯅꯣ ꯂꯥꯏꯖꯗ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯃꯄꯤꯗꯣ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯞ ꯇꯞ ꯇꯥꯔꯒ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯣ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤꯕꯁꯨ ꯌꯥꯝ ꯊꯨꯅ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯑꯒ ꯆꯠꯀꯦ ꯇꯧꯏ ꯂꯥꯏꯖꯁꯨ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯨꯟꯁꯤꯕꯒꯤ ꯇꯨꯡꯗꯒꯤ ꯈꯪꯀꯣꯟ ꯀꯣꯜꯂꯒ ꯄꯨꯟꯁꯤꯕꯒꯤ ꯅꯥꯡꯒꯟꯗꯨꯗ ꯃꯃꯥꯏꯗꯣ ꯎꯞꯁꯤꯜꯂꯒ ꯀꯞꯂꯛꯏ ꯙꯝꯆꯥ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯙꯝꯆꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯙꯝꯆꯥ ꯑꯩꯕꯨ ꯁꯨꯝ ꯁꯦꯟꯅꯕꯤꯌꯨ ꯑꯩꯕꯨ ꯁꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯙꯝꯆꯥ ꯑꯩ ꯅꯪ ꯅꯨꯡꯁꯤꯌꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯂꯥꯏꯖꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯒ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯄꯨꯟꯁꯤꯕꯗꯣ ꯍꯔꯥꯎꯕꯗ ꯄꯟꯈꯩ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯍꯦꯟꯃꯜꯂꯗꯤ ꯀꯞꯄꯤ ꯍꯥꯏꯅꯕꯗꯣ ꯄꯨꯟꯁꯤꯕꯗ ꯇꯧꯔꯤ ꯄꯨꯟꯁꯤꯕꯗꯣ ꯃꯄꯤꯔꯥ ꯆꯦꯜꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯂꯥꯏꯖꯅ ꯀꯣꯜꯂꯤꯕ ꯈꯨꯠꯇꯣ ꯇꯞꯅ ꯂꯧꯊꯣꯛꯑꯒ ꯃꯃꯥꯏꯗꯣ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯏꯖꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯈꯨꯕꯤ ꯑꯅꯤꯗꯨꯅ ꯇꯞꯅ ꯇꯩꯊꯣꯛꯄꯤ ꯑꯗꯨꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯁꯦꯡꯕ ꯂꯥꯏꯖꯁꯨ ꯄꯤꯔꯥꯡꯇꯅ ꯊꯨꯝꯃꯠꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯄꯨꯟꯁꯤꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯑꯁꯦꯡꯕ ꯑꯅꯤꯗꯣ ꯉꯥꯛꯇꯪꯗꯤ ꯑꯃꯅ ꯑꯃꯗ ꯌꯦꯡꯗꯨꯅ ꯃꯪꯂꯥꯟ ꯑꯃꯗ ꯂꯩ ꯆꯦꯛꯃꯣꯛ ꯂꯥꯎꯅꯗꯦ ꯁꯪꯁꯥꯔ ꯑꯃꯗꯅꯤ ꯂꯩꯔꯤꯕꯗꯣ ꯉꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯄꯨꯟꯁꯤꯕꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯥꯏꯖꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯍꯜꯂꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯕꯥꯠꯔꯨꯝꯁꯤꯗ ꯊꯃꯣꯏ ꯅꯥꯟꯊꯨꯔꯤ ꯑꯩꯗꯤ ꯃꯤꯍꯨꯟꯗꯣꯟ ꯊꯤꯜꯂꯤ ꯑꯩꯗꯤ ꯅꯍꯥꯟꯅ ꯈꯪꯉꯦꯗ ꯑꯗꯨꯗ ꯅꯪꯒꯤ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜꯗꯣ ꯆꯤꯝꯕꯥꯜ ꯌꯧꯅ ꯐꯣꯡꯗꯣꯛꯄ ꯉꯥꯏꯖꯕꯅꯤ ꯂꯥꯏꯖꯗ ꯃꯆꯤꯟꯗꯣ ꯁꯠ ꯄꯣꯝꯂꯒ ꯀꯩꯅꯣ ꯈꯪꯂꯤꯁꯦ ꯅꯪꯅ ꯎꯞꯄ ꯁꯔꯥꯡꯉꯦ ꯍꯥꯏꯕꯗꯣ
ꯑꯩꯗꯤ ꯈꯪꯗꯗꯅ ꯏꯆꯟꯗ ꯍꯪꯂꯤꯅꯤ ꯏꯆꯟꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯀꯌꯥꯝ ꯍꯔꯥꯎꯏ ꯈꯪꯕ꯭ꯔꯥ ꯉꯥ ꯑꯗꯨ ꯈꯪꯂꯒ ꯑꯩꯕꯨ ꯑꯃꯨꯛ ꯑꯣꯠꯄꯤꯔꯤꯕꯅꯤꯅꯦ ꯑꯣꯠꯇꯦꯗ ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯖꯔꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯣꯛꯆꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩꯗꯣ ꯇꯥꯅꯤꯡꯕꯒꯤꯅꯤ ꯅꯪꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯣꯛꯄ ꯑꯩꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯄ ꯅꯪꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯀꯞꯍꯜꯂꯤꯗꯨꯗꯤ ꯂꯃꯟ ꯈꯨꯝꯃꯤꯔꯣ ꯈꯨꯝꯗꯦ ꯑꯗꯨ ꯅꯨꯡꯁꯤꯕꯤ ꯅꯉꯣꯟꯗꯕꯨ ꯀꯔꯤꯒꯤ ꯂꯃꯟ ꯈꯨꯝꯕꯅꯣ ꯅꯨꯡꯁꯤ ꯆꯥꯡꯉꯦ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯇꯧꯖꯕꯅꯤ ꯑꯗꯨꯗꯤ ꯅꯪꯅ ꯍꯦꯟꯗꯦꯗ ꯑꯩꯁꯨ ꯗꯥꯝꯆꯥ ꯈꯪꯗꯅ ꯅꯨꯡꯁꯤ ꯆꯥꯡꯉꯦ ꯀꯌꯥꯔꯛ ꯇꯧꯖꯈ꯭ꯔꯕꯗꯣ ꯗꯥꯝꯆꯥꯅ ꯑꯉꯥꯎꯕ ꯑꯣꯏꯕꯒꯤ ꯈꯪꯕꯤꯗꯕ ꯋꯥꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯗ꯭ꯔꯣ ꯇꯥꯔꯤꯀꯣ ꯉꯁꯤꯗꯒꯤ ꯆꯥꯡꯌꯦꯡꯒ ꯇꯧꯕꯤꯔꯅꯨꯀꯣ ꯑꯉꯥꯡ ꯑꯩꯁꯨ ꯇꯧꯔꯔꯣꯏ ꯊꯃꯣꯏ ꯄꯦꯜꯂꯕꯣ ꯄꯦꯟꯐꯥꯗ꯭ꯔꯤ ꯂꯥꯏꯖ ꯃꯆꯤꯟꯗꯣ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯀꯩꯒꯤꯅꯣ ꯗꯥꯝꯆꯥ ꯄꯨꯟꯁꯤꯕ ꯂꯥꯏꯖꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯀꯣꯛꯇꯨ ꯈꯤꯇꯪ ꯅꯣꯟꯊꯔꯛꯑꯒ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯩ ꯑꯣꯏꯗ꯭ꯔꯤ ꯂꯥꯏꯖꯗꯨ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯄꯦꯄꯥ ꯄꯦꯄꯥ ꯉꯥꯡꯂꯝꯕ ꯃꯆꯤꯟꯗꯣ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯔꯛꯏ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯏꯀꯥꯏꯕ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯃꯟꯈꯤꯗꯨꯅ ꯂꯥꯏꯕꯛꯇꯨꯗ ꯐꯠ ꯆꯨꯞꯂꯛꯏ ꯂꯣꯏꯁꯤꯜꯂꯨ ꯊꯦꯡꯈ꯭ꯔꯅꯤ ꯀꯅꯥ ꯀꯅꯥ ꯆꯠꯇꯣꯏꯅꯣ ꯏꯃꯥ ꯍꯣꯏꯗꯤ ꯂꯩꯀꯥꯏꯒꯤ ꯅꯤꯅꯦ ꯑꯅꯤ ꯆꯥꯛꯀꯧꯕꯅꯤꯅ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯑꯟꯖꯨꯒꯩꯒ ꯆꯠꯄ ꯇꯥꯔꯦ ꯑꯩꯁꯨ ꯂꯥꯛꯀꯦ ꯉꯥ ꯇꯟꯖꯥꯗꯨꯗ ꯂꯥꯏꯖꯗꯣ ꯃꯥꯒꯤ ꯀꯥꯔꯟꯗꯣ ꯍꯧꯔꯛꯏ ꯍꯣꯏ ꯄꯨꯕꯤꯒꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒ ꯂꯤꯛ ꯁꯥꯟꯅꯃꯤꯟꯅꯧ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃꯕ ꯗꯥꯝꯆꯥ ꯊꯦꯡꯉꯤ ꯑꯩ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯍꯥꯏꯕ ꯍꯣꯏꯕ ꯑꯗꯨꯗꯤ ꯀꯣꯂꯤꯁꯁꯦ ꯊꯥꯗꯣꯛꯅꯤꯡꯗꯕ ꯉꯧꯊꯤꯌꯥ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯄꯨꯟꯁꯤꯕꯁꯨ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯂꯥꯏꯖꯕꯨ ꯇꯞꯅ ꯊꯥꯗꯣꯛꯏ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯗ ꯑꯣꯏꯅꯅ ꯍꯥꯏꯐꯦꯠ ꯏꯜꯂꯝꯃꯒ ꯕꯥꯠꯔꯨꯝꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯤ ꯂꯥꯏꯖꯅ ꯆꯦꯟꯈꯤꯕꯗꯣ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯗꯣꯏꯅꯣ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯆꯤꯝꯕꯥꯜꯗꯨꯗꯒꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯛꯏ ꯅꯨꯡꯁꯤꯔꯦꯀꯣ ꯑꯉꯥꯡ ꯃꯆꯥ ꯅꯪꯁꯦ ꯀꯥꯟꯅꯗꯦ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯅꯨꯄꯤ ꯃꯇꯨꯡ ꯏꯟꯅꯒꯦ ꯂꯥꯏꯖꯁꯨ ꯕꯥꯠꯔꯨꯝꯗꯒꯤ ꯊꯣꯔꯛꯑꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯐꯝꯂꯒ ꯀꯦꯕ ꯍꯧꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯃꯁꯥꯗꯣ ꯏꯔꯨꯖꯊꯣꯛꯑꯒ ꯇꯥꯋꯦꯜ ꯑꯃ ꯁꯦꯠꯂꯒ ꯃꯀꯣꯛꯀ ꯆꯣꯠꯄꯗꯣ ꯇꯥꯋꯦꯜ ꯑꯃꯅ ꯇꯩꯊꯣꯛꯅ ꯂꯥꯏꯖꯅ ꯀꯦꯔꯤꯕ ꯇꯨꯡꯗ ꯂꯥꯛꯑꯒ ꯇꯨꯡꯗ ꯂꯦꯞꯄꯤ ꯂꯥꯏꯖꯁꯨ ꯃꯃꯤꯠꯇꯨ ꯌꯦꯡꯈꯠꯂꯛꯏ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯄꯨꯟꯁꯤꯕꯗꯨ ꯎꯕꯗ ꯃꯃꯤꯠꯇꯣ ꯈꯪꯗꯨꯝ ꯇꯨꯝꯁꯤꯜꯂꯒ ꯗꯥꯝꯆꯥ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯂꯥꯏꯖꯅ ꯍꯥꯏꯔꯤꯗꯨ ꯈꯨꯝꯗꯦ ꯂꯥꯏꯖꯒꯤ ꯃꯁꯝ ꯑꯆꯣꯠꯄꯗꯨ ꯌꯦꯡꯂꯒ ꯁꯝꯁꯤ ꯍꯥꯟꯅ ꯀꯪꯍꯜꯂꯨ ꯌꯥꯗ꯭ꯔꯣ ꯅꯀꯣꯛ ꯆꯤꯛꯄ ꯇꯥꯔꯤꯅꯤ ꯂꯥꯏꯖꯗꯨ ꯉꯁꯤꯗꯤ ꯃꯁꯥꯗꯣ ꯏꯇꯥꯎ ꯇꯥꯎꯖꯕꯅ ꯁꯝ ꯆꯣꯠꯂꯤꯕꯗꯣ ꯀꯥꯎꯊꯣꯛꯎꯔ ꯃꯥꯜꯂꯦ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯤꯡꯁꯤꯡꯂꯛꯏ ꯃꯈꯨꯠꯇꯨꯅ ꯃꯁꯝ ꯑꯆꯣꯠꯄꯗꯨꯗ ꯇꯞ ꯇꯞ ꯄꯥꯏꯔꯒ ꯑꯁ ꯕꯥꯠꯔꯨꯝꯗ ꯏꯔꯥꯡ ꯇꯧꯔꯤꯉꯩꯗ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯊꯣꯛꯎꯔꯦꯗꯅ ꯂꯥꯏꯖꯗꯣ ꯃꯔꯥꯏꯕꯛꯇ ꯐꯠ ꯊꯥꯖꯤꯜꯂꯤ ꯄꯨꯟꯁꯤꯕꯁꯨ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇ ꯌꯦꯠꯁꯤꯜꯂꯤꯕ ꯇꯥꯋꯦꯜꯗꯨ ꯇꯞꯅ ꯂꯧꯊꯣꯛꯄꯤꯔꯤ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯛꯄ ꯇꯥꯋꯦꯜꯗꯨꯅ ꯂꯥꯏꯖꯒꯤ ꯃꯁꯝꯗꯣ ꯇꯩꯊꯣꯛꯄꯤꯔꯛꯏ ꯂꯥꯏꯖꯁꯨ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯄꯨꯟꯁꯤꯕꯒꯤ ꯃꯃꯤꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ ꯑꯩꯈꯣꯏ ꯆꯦꯂꯤꯁ ꯕꯥꯕꯨꯁꯤ ꯁꯦꯕꯥꯒꯗꯤ ꯃꯩ ꯍꯧꯗꯣꯔꯤꯅꯤ ꯀꯩꯅꯣ ꯗꯥꯝꯆꯥꯅꯒꯤ ꯍꯛꯆꯥꯡꯗ ꯊꯦꯡꯂꯛꯄꯒ ꯑꯩꯒꯤ ꯃꯤꯍꯨꯜꯁꯤꯅ ꯗꯪ ꯆꯣꯡꯂꯤꯁꯤꯅ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯁꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯅꯖꯥꯠꯂꯣ ꯍꯧꯒꯠꯂꯣꯉ ꯄꯨꯟꯁꯤꯕꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯃꯤꯠꯇꯨ ꯇꯔ ꯈꯞꯂꯒ ꯀꯩꯅꯣ ꯗꯥꯝꯆꯥ ꯀꯩꯅꯣ ꯈꯪꯂꯤꯗꯨꯕꯣ ꯅꯁꯝꯁꯦ ꯗ꯭ꯔꯥꯏꯌꯔꯅ ꯀꯪꯍꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏꯕ ꯁꯨꯃꯥꯏꯅ ꯆꯣꯠꯂꯗꯤ ꯌꯥꯔꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯃꯃꯥꯡꯒꯤ ꯀꯥꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯍꯣꯏ ꯑꯅꯤꯗꯣ ꯃꯃꯥꯡꯒꯤ ꯀꯥꯗ ꯂꯥꯛꯂꯤ ꯄꯨꯟꯁꯤꯕꯅ ꯂꯥꯏꯖꯒꯤ ꯇꯨꯡꯗ ꯂꯦꯞꯄꯒ ꯗ꯭ꯔꯥꯏꯌꯔꯗꯨꯅ ꯂꯥꯏꯖꯒꯤ ꯃꯁꯝꯗꯣ ꯀꯥꯝꯕꯤꯔꯤ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯣ ꯂꯥꯏꯖꯁꯨ ꯃꯄꯨꯛꯅꯤꯡ ꯄꯦꯟꯖꯩ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯧꯔꯒ ꯇꯨꯃꯤꯜꯂꯤ ꯑꯉꯥꯡ ꯅꯪꯒꯤ ꯁꯝꯁꯦ ꯍꯌꯦꯡꯗꯤ ꯑꯃꯨꯕ ꯁꯪꯖꯤꯜꯂꯨꯀꯣ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯒꯤ ꯑꯄꯥꯝꯕꯗ ꯇꯧꯔꯒꯦ ꯈꯜꯂ ꯃꯥꯜꯂꯤ ꯍꯣꯏ ꯁꯪꯒꯦ ꯑꯉꯥꯡ ꯃꯆꯥ ꯒꯨꯗ ꯑꯗꯣ ꯑꯉꯥꯡ ꯀꯩꯗꯧꯔꯕ ꯗꯥꯝꯆꯥ ꯅꯣꯏꯅꯤ ꯆꯠꯂꯒ ꯌꯦꯟꯁꯤ ꯃꯇꯝꯗ ꯊꯅꯝꯕꯗꯣ ꯏꯅꯣꯝꯆꯥꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯄꯨꯟꯁꯤꯕꯗꯤ ꯋꯥꯈꯜ ꯂꯥꯡꯐꯝꯒ ꯈꯟꯖꯕ ꯅꯠꯇꯦ
ꯃꯦꯝꯊꯣꯏꯅ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯈꯟꯕꯒꯤ ꯑꯗꯨ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯂꯥꯏꯖꯗꯤ ꯃꯥꯒꯤ ꯃꯤꯍꯨꯜꯗ ꯇꯧꯔꯛꯏ ꯐꯝꯂꯝꯕꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯃꯥꯏꯗꯨ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈ꯭ꯋꯥꯡꯒꯗꯣ ꯃꯦꯠꯂꯒ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏꯒꯦ ꯅꯨꯡꯉꯥꯏꯇꯁꯟ ꯄꯨꯔꯣꯏꯌꯦ ꯁꯛꯇꯥꯁꯦ ꯅꯨꯡꯁꯤꯗꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯤ ꯑꯦ ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯅꯤꯟꯁꯤꯅ ꯀꯅꯥꯗ ꯃꯤꯠꯌꯦꯡ ꯆꯨꯝꯗ꯭ꯔꯤꯅꯣ ꯂꯥꯏꯖꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯤ ꯈꯨꯗꯣꯝꯕꯤꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯃꯃꯤꯠ ꯃꯄꯥꯗꯨꯗ ꯊꯝꯂꯒ ꯅꯪꯉꯣꯟꯗ ꯃꯤꯠꯌꯦꯡ ꯆꯨꯝꯗ꯭ꯔꯤꯕ ꯃꯇꯨꯡꯗꯅꯦ ꯅꯤꯟꯁꯤꯗ ꯗꯥꯝꯆꯥꯒꯤ ꯃꯤꯠꯇꯨꯅ ꯍꯦꯛ ꯌꯦꯡꯂꯕ ꯑꯩꯗꯤ ꯅꯃꯤꯠꯇꯨ ꯀꯣꯠꯊꯣꯛꯀꯗꯕꯅꯤ ꯑꯦ ꯑꯁꯨꯝꯅ ꯂꯥꯏꯖꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯄꯨꯟꯁꯤꯕꯅ ꯑꯟꯖꯨꯒ ꯂꯥꯏꯖꯒꯕꯨ ꯊꯤꯟꯕꯤꯔꯛꯏ ꯃꯄꯥꯝ ꯂꯝꯗꯝ ꯌꯧꯔꯦ ꯄꯨꯟꯁꯤꯕꯒ ꯂꯥꯏꯖꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯃꯤꯟꯅꯕꯗꯨ ꯎꯕꯗ ꯁꯅꯥꯜꯒ ꯊꯕꯥꯒꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯊꯃꯣꯏ ꯄꯦꯟꯖꯩ ꯄꯨꯟꯁꯤꯕꯒ ꯅꯤꯁꯤꯒꯅ ꯑꯆꯥ ꯑꯊꯛ ꯃꯌꯥꯝꯗꯣ ꯍꯣꯟꯖꯤꯟꯕ ꯂꯥꯛꯅꯔꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅꯁꯨ ꯄꯨꯔꯛꯈ꯭ꯔꯦ ꯃꯅꯦꯝ ꯑꯍꯨꯝꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯂꯩꯔꯒ ꯍꯥꯄꯛꯄꯗ ꯒꯥꯔꯤꯗꯨ ꯄꯤꯛ ꯊꯜꯂꯤ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯄꯨꯟꯁꯤꯕꯗꯣ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯒ ꯁꯅꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯄꯥꯕꯣꯡ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯔꯦꯟ ꯂꯧꯕ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯍꯩꯃꯥ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯉꯥꯛꯇꯕꯨ ꯐꯝꯃꯔꯣꯏꯗ꯭ꯔꯅꯦ ꯅꯪꯕꯣ ꯐꯝꯃꯔꯣꯏꯒꯦ ꯕꯕꯥ ꯌꯨꯝꯗ ꯆꯥꯛ ꯆꯥꯅꯕ ꯉꯥꯏꯅꯍꯧꯔꯤ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯅꯥꯎꯕꯤ ꯑꯩꯈꯣꯏꯗꯤ ꯍꯣꯔꯦꯟ ꯏꯁꯩ ꯌꯦꯡꯒꯅꯤ ꯑꯍꯤꯡ ꯂꯦꯛꯀꯅꯤ ꯍꯥꯏꯕꯅꯤꯅꯦ ꯁꯅꯥꯜꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗꯣ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯈꯪꯆꯨꯛ ꯁꯨꯛꯆꯤꯜꯂꯤ ꯑꯗꯨꯕꯨ ꯃꯥ ꯁꯅꯥꯍꯜꯗ ꯌꯥꯔꯣꯏ ꯍꯥꯏꯔꯨꯕ ꯌꯥꯗꯕꯅꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯑꯣ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯑꯒꯦ ꯄꯥꯕꯨꯡ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ 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 ꯆꯠꯂꯨ ꯆꯠꯂꯨ ꯂꯥꯏꯖꯅ ꯑꯍꯤꯡ ꯂꯦꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯣ ꯌꯥꯝ ꯕꯤꯠ ꯇꯦꯛꯅ ꯊꯣꯛꯏ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯉꯥꯛ ꯐꯝꯂꯒ ꯂꯩ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯈꯤꯕꯗꯒꯤ ꯑꯩꯒꯁꯦ ꯍꯟꯅ ꯌꯦꯡꯕꯤꯔꯝꯕ ꯅꯠꯇꯦ ꯎꯁꯤ ꯑꯉꯥꯡꯁꯦ ꯌꯨꯝꯗ ꯂꯦꯛꯀꯅꯤ ꯈꯣꯠꯀꯅꯤꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕ ꯄꯨꯟꯁꯤꯕꯗꯣ ꯂꯥꯏꯖꯗ ꯀꯣꯜ ꯇꯧꯏ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯐꯣꯟꯗꯣ ꯂꯥꯏꯖꯅ ꯄꯥꯏꯔꯛꯇ꯭ꯔꯤ ꯅꯤꯁꯤꯅ ꯄꯥꯏꯔꯛꯏ ꯍꯜꯂꯣ ꯏꯕꯥꯏ ꯍꯥꯎ ꯅꯣꯏ ꯆꯦꯝꯆꯥꯗꯤ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯏ ꯏꯕꯥꯏ ꯅꯪ ꯆꯠꯂꯗꯣꯏꯔꯣ ꯆꯠꯂꯒꯦ ꯅꯪ ꯆꯦꯝꯆꯥꯗꯣ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯊꯣꯡꯒꯥꯜꯗ ꯑꯝꯇ ꯊꯣꯔꯛꯑꯣ ꯍꯥꯏꯌꯨꯀꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯔꯝꯒꯦ ꯍꯣꯏ ꯚꯥꯏ ꯐꯣꯟ ꯊꯝꯅꯈ꯭ꯔ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯥꯏꯖꯁꯨ ꯇꯞꯄꯤꯡ ꯇꯞꯄꯤꯡ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯛꯏ ꯗꯥꯝꯆꯥ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯒꯥꯔꯤꯗ ꯀꯥꯈꯠꯂꯣ ꯋꯥ ꯍꯥꯏꯒꯦ ꯂꯥꯏꯖꯁꯨ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯁꯠ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯁꯤꯠꯇꯨꯗ ꯐꯝꯂꯒ ꯄꯨꯟꯁꯤꯕꯗ ꯃꯃꯥꯏꯗ ꯑꯣꯟꯁꯤꯜꯂꯛꯏ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯔꯣ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖꯗꯨ ꯄꯥꯈꯠꯂꯨꯔꯕꯅꯤ ꯑꯗꯨꯒ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗꯒꯤ ꯂꯦꯛꯄꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯑꯕꯅꯤ ꯉꯁꯤꯗꯤ ꯂꯦꯛꯇꯕ ꯌꯥꯔꯣꯏ ꯗꯥꯝꯆꯥ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯀꯦ ꯀꯩꯒꯤ ꯆꯥꯛꯀꯧꯕꯒꯤ ꯍꯥꯏꯔꯤꯗꯤ ꯗꯥꯝꯆꯥꯅꯗꯤ ꯐꯖꯅ ꯇꯧꯕꯤꯗ꯭ꯔꯒ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯆꯨꯝꯕ ꯑꯣꯏꯕꯅ ꯄꯨꯟꯁꯤꯕꯗꯨ ꯈꯨꯝꯐꯝ ꯈꯪꯗꯦ ꯐꯔꯦ ꯍꯌꯦꯡ ꯉꯟꯅ ꯂꯧꯕ ꯂꯥꯛꯀꯦ ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯂꯣꯀꯣ ꯗꯥꯝꯆꯥ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯂꯥꯏꯖꯗꯣ ꯊꯣꯡ ꯍꯥꯡꯗꯣꯛꯀꯦ ꯇꯧꯏ ꯄꯨꯟꯁꯤꯕ ꯌꯥꯝ ꯊꯨꯅ ꯂꯥꯏꯖꯒꯤ ꯈꯨꯠꯇꯣ ꯐꯥꯏ ꯉꯥꯏꯈꯣ ꯂꯥꯏꯖꯁꯨ ꯃꯃꯥꯏꯗꯣ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯅꯣ ꯗꯥꯝꯆꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯗꯥꯝꯆꯥ ꯑꯩ ꯆꯪꯉꯦꯀꯣ ꯍꯌꯦꯡ ꯉꯟꯅ ꯂꯧꯕ ꯂꯥꯛꯑꯣ ꯂꯥꯏꯖꯗꯨ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯄꯨꯟꯁꯤꯕꯁꯨ ꯅꯣꯡꯃꯤ ꯅꯣꯛꯃꯤ ꯂꯥꯏꯖꯗ ꯆꯦꯞꯊꯔꯒ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯅꯨꯃꯤꯗꯥꯡꯗꯣ ꯏꯁꯩ ꯌꯦꯡꯕ ꯆꯠꯂꯤ ꯁꯤꯡꯒꯔ ꯃꯊꯪ ꯃꯊꯪ ꯁꯛꯈ꯭ꯔꯦ ꯂꯥꯏꯖ ꯑꯟꯖꯨ ꯑꯦꯟꯖꯦꯜꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯁꯩꯗꯨ ꯌꯦꯡꯉꯤ ꯃꯊꯪ ꯃꯊꯪ ꯁꯛꯈꯤꯕꯅ ꯔꯟꯕꯤꯔ ꯊꯧꯅꯥꯁꯨ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯒ ꯁ꯭ꯇꯦꯖꯀꯤ ꯃꯆꯤꯟ ꯑꯣꯏꯔꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯒ ꯑꯍꯥꯟꯕꯃꯛꯇꯗ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜ ꯂꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯄꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯆꯦꯛ ꯃꯌꯥꯝꯒꯤ ꯑꯍꯥꯟꯕ ꯏꯁꯩ ꯑꯁꯤꯗꯤ ꯀꯛꯋꯥꯗꯒꯤ ꯂꯤꯡꯕꯤꯔꯛꯄ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯃꯔꯨꯞ ꯂꯝꯖꯤꯡꯕꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯌꯥꯝꯅ ꯄꯥꯝꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩꯅꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯤ ꯔꯟꯕꯤꯔ ꯊꯧꯅꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯂꯥꯏꯖꯗꯨ ꯈꯪꯍꯧꯗꯅ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ ꯊꯕꯥꯁꯤ ꯂꯝꯖꯤꯡꯕ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ
Anju ga Angel ga singni. Stage ta lepliba Ranbir Thauna su isai du sakpa hori. Kaurage khankrama Kaurage Isai du tabada laisa do tarakliba mapido mayam mamangda khangma ngamlaktra mali. Mamai du no tharaka makut ani da khumchilaga hiki kapi. Anju ga Angel ga so laisa gi matau da themnu su yada gum tau. Tinga king duna ngakjana na leiringai tanja da Anju gi phone do call ai. Anju su khangpre khangi tampak ta khingliba phone do pai khalaga ying. Ranbir orambadu da kasauna machinda murum soli. Kainu sina call taksila isina. Somda Ranbir amana mi taptana kaphalingai tanja sida. Ranbir amana mu pharak puzala isina. Paidri khangnadi kok tokte basi. Hanjan tawri. Ranbir su hanjan sum toksali. Upai leiti Anju su sat pai khali. Ranbir na wa heba nangrangai isok toksali. Kana siramaki nangna suyam chagalai churise. Isau sire. Ai nangna ngali do amta tadi. Ranbir su khonjal kalapna achapulage thoro haiba. Anju su mami sami taba mali. As tali ini husiyawi thorak payar. Thorak to bayar ai nange nakan sidane lepuni yam thun thor. Anju su mamai du salai thoraga Ranbir lepri ying. Ranbir su phone do nakung da thamlaga Anju na yeng lakpoda nongmi tawri. Dada ai thorak payar bhaibani. Minute manga gi manung da thorak tradi ne. Ai di mayam rak da chang agane achapo do ekta pidori. Yam thuna thoroko ngai re thamlage. Asi harga Ranbir do phone da phat kakri. Anju matha sari ngaktang di kamaina toksige khali. Talak tu da Ranbir gi message sama paishile. Minute ani khakta ngai manga sugadaba yam thun thoro. Anju du sauningdana machin du sugalaga makhong do drang thili. Anju gi matau tu da Angel do ngakna chenjo kaidoraki. Ekoi saido isa yeng balapani achapulege thoroi. Thorak tradi asida changakpaga pirakani. Adugi bukai doragi thu silause. Ekoi inam tonse ngapu thu udradi yaroi. Sum kappaga lerni. Aduna thurasi. Hoini thurasi didi. Anju ga Angel gana haimandana laisa do makok to phina kupsilaga mayam maraktagi mari thori. Ranbir ga loina na achapori umbi amagi mamangda mayam do pareng oina lepaga Anju ga Ranbir ga achapo leringai kanano amana laisa gi makutto tamna pani. Laisa su khangpre khangi kanano haibago mamai do leithuka khangi ngi. Punsibado nongmi lepaga lermi. Laisa su yamukna Tamcha Laisa ki manako maya da changsilaga kari ki kapino hokrab wari ningsingron kaw thokro napi do pamui nangidi nang tamcha lairi siri ngsibi